Koutruk ki kadangband drone bombing ki pochi NIA da case makata na thihanduna laiba poni aduna anauba dimension ama lakpadu gi de dum mogi investigation duna dum konjanbe aba konjalakane na khalle aduna haijeningi di karino haiba matamda awang poklam gi da laiba port ama aduga geopolitics ki port aduga sigi Manipur gi laiba phiham nasi ekoina Manipur da thoiba potsi Manipur khaki oina isolated oiba kaino oina uwe adaba larger game plan amagi larger geopolitical chessboard amada Manipur sina magi leisa lesemlon gi matungina aikoina leiruriba phibam aikoi gi lamit tumit aikoina yumlon naruriba aikoi gi sigi phibam sina aikoi da piba pot mayam amaga loina na aikoina tuni naba machangi haitare अदुमाइना खरा थमजगे सामना यामना नैनानिङाइ दि याम लै अदुबु सिगे इरोइनना हौजिक मखा ताबदा हौजिक तरंगसेना हाइबिरिबा हौजिकी मणिपुर इरांगि चाहि अहुलो फाजलक पासिदैता हातना सुनबा कोइ मिसिमिना दगी मयुम मकै लोइना थादोक्तना सिदैदा लाजेन ngasi बावदा मयुमदा मसाज मयुम बरमदमदा हंजनबा ngamdriba हंजनबा यारेन हाइराबावदा मयुम सिंदु लोइना उटोन गबो फुन तांगा लेके मानना तेम हाइग्राबा मफम yumdu thiba khangaroidaba leikai ama leirami haibagi mami ta handrawa adugumba phibam ne hojik leirisi aduna sigi yamna sathini ngai sigi marak asida aikoi kari tholakke haiba matamda tawreiba sida maitai je kuki haidana khangnariba kangbu hojik mayamna kuki ena khangnariba kangbu siga mapung oina atopa kano mayam ma konjalamaga jo hojik si loina laptop na gibram tawrakanda cookie ji adum cookie khaktagi oiba potchi la akanjida mapungda mayam na unari si cookie ga maitai ga masi kari haitare maitai ji loin tan gaira kanda moi ngaktagi moi haktan se chwa champurda maitai amta le helaktraba more da maitai amta le helaktraba kapuki ya da maitai amta le helaktraba matamji dadi makoi ngaktana khunda leitaba mafam ni haiba makoi ngaktagi territory aduga makoi gi makoi se cookie len jalengam bu kaugera jolen bu kaugera ama bu kaugera maduki territory ma semning bagi makoi na phongna demand tawriba ngasi bawda handeba separate administration gi demand makoi lamama semna na bagi sigi mayam chi tawrakku matamda sigi sida akoi bada madugi makoi na pami ba territory yaningi ba singduda apan boira kadabada maitai sing sidi loina clear tawgre laptho ongre haina khalla kanda aduga makoi da hayeng madu sema kanda khara strategic oigadaba mafam jing hai taragana chigi khogi torbungi karigi swagi lonaba phawchai khai karigi mafam mayam sidi makoina sida swagi pura ching oidaba akogi tampak low leiba aduga magi fertile oigadaba hayeng keno ma development gi tawgi hairaga su keno tawgadaba mafam jing asidi makoina makhata occupy tawnanaba honaba potche koina ubo phange tawthorei ba thabak sing sida khulai tha dana ki helaga mi sing ji takhaira kanda se IDB jing hongjenba yani haira kanda ju madu hongjelakta ba ki hel khangalaga handon ba aduga loina na madu metai sing ji keno tawre yani haina khallaba matungda aikoi gi liang mai sing da khundari ba sigi akoiba Imphal West ka natra se kampupi gi keno jing lona ri do mafam jing ayamba ahanbada koncharam gi aduga kari kharam wifi da tawnagriba koncharam da tawgriba koncha khulda tawgriba da ireng khulda dagi wingaram da tawgriba port sigi mayam si loi tawra kan si dadi sigi liang mai sing si ju ayamba makoina control tawba ngame makoina clear tawre ayama matamda khara mar tawdi se friction thoga ju hairiba belt asi ju makoina loina control tawba ngambagi tawri haina makoina pabaga loina na mathangda masaigi adum athingba national highway singida ayamba maitai singjigi movement se chatpa amta yadana leiba thingba leire kansida highway number 2 ka 37 ga leiraga ju national highway 202 oiriba Imphal Ukhul je Sami lambi sidadi se khudam oina hayakanda hogiba sahida pangthokhiba Siroi festival da adum maitai masasing asida chatpa matamdadi aswagi belt sidadi aduga litana madi sigi surrounding area sing sida naknaba sing sida maitai ga adai maitai su tanghul ju aduga hojiki cookie haina khangnariba kangbu sing asi ju khunda leita dana adum inakna leiba belt asidadi maitai ga tanghul gi marakta interaction du am toin leibana asigi interaction asi ju asigi belt asi ju
Masai moina pamiba contiguous area ama semna bona matamda asidasida Iran to okanda asima koina occupy tawnana bagi adugi larger akoina isolated oina ubaya da port mayam ama asida zulairiba aduna hojikti ultimately kedore tanghul jingasi asi imphal kulambi sida chatpangam dadana asomda koira kanda kamjongom da kenolom da koira kanda yari pokhi lambi rom da la kanda di pung kenodang ani phana changam da lambi do imphal kulambi jiki pung taruk tare changa kanda lupa Baraga kaida lupa chamapani na tingragadi ukhulagi imphala gamdaba imphalagi ukhul chatngamdabi pyumdu leire sigi mayam thuingegi sigi maraksida narang thoklaiba thodok si aikoina sisu isolated oiba incident ama thoiba mayam siga pumtong tonganba issue amani haina lowbada yamna lugadaba pot adum lei aikoina kitang pot si thoiba thodok singje aikoina big picture haitare Manipur da thoiba aduga geopolitics ki hujik oireba ram sigi India Myanmar Bangladesh ki China ki sigi factor mayam thoiba jiga akoina big picture amada achauba picture amada akoini yenga pataraga di sigi thoiba ngarang akoina isolated oina ubaya da pot adum lei kana ayamana mati samjanadana thoiba singchiga samjandana samjanadana unana basu dum honarakani ubasu dum yaunarakani ayamana su mase kemta mari nate ngarang moigi NSN gi marakta tawnajabani haidana ubasu dum adubu aigi aina kitang kupthana yenga kanda di thoiba dot singa se koina samjanara ko matamda kamai togi haiba matamda akoina paba yarisi hojik se cookie jingna maitai jinga chidi makoina loina makoina tathokning ba mafam jingdagi makoina pami ba makoina mangjari ba mangadugi mafam dagi loina mak tathokre aduga hauji makoya mu hanjalakpaki porchu phanayam tana by any means tawrakanda hanjan baje hanagi kainojing juda naknaba foothill se tainaba chwa champuga tainaba phawaktai khaida kaida hanjan maduna amani se pukawomda ikau akenoromda chawamaromda hanjan baduna amani hanagi actual kangpokpi gi town da chatlaga da leramba mayam kangpokpi da chatpa churachandpur da chatpa more da chatpa haiba pot mayam du di leitabani adum sigi hanjan da bagi aduga national highway jingje adum mahau chadawna free oina chalhanda basina kamai tawge da makoi da di adum morally amadi politically masagi cookie gi oiba separate administration demand tawriba kambuna di almost makoina pami pot to achieve tawre territory singa sidi makoina occupy tawba singa tawre haina khangraba matung sida maitai sidi yare na haira kanda mathangda masagi atai ngasai mamang da haija thiba liang mai gi kaino gi tawba kada tangkunjing tawre aduga nakal amarom dana aikoina paba yare si India gi counter insurgency gi mieng dagi yeng bataraga di aduga union home minister na government of India na to in hairiba India da ngasagi sigi laiba lalauba kari gi punamak che 2026 ki gano sida lotion ngani na hairamba hairiba pot mayam ama laiba to adugi makha tarakpada akoini yengba taraga di se atopa narrative amada atopa theory amada Manipur da thoiba masagi cookie ga maitai ga hana haliba gi pot si mayam na hainariba hidden agenda natraga proxy war so that asagi hairisi kaino maitaina lusinga kanda Manipur ningtamna bagi hauriba mukmena se masi namdhana bagi damakta chatharakpa lalong amagi sarukni haidana leiba potsing asidagi yengkanda maitai jidi hojikse nakalamoromda parakanda kamai tawge da maitai jidi machet maitai jinje tongan ba keno singsida adum keno tawrakanda makhoi je punchin bayadana ikoina under control da thammanga maba thugairaba makhoi gi unity se keno tawdraba kangbu amani haidana paramuidabagi maram leiteba India gi che counter insurgency gi angle dagi yengba matamda aduna maitai sidi almost divided maitai ji amuhana punjan bada punjala roidaba se phanayamna keno gi hairaga ju khara tawraga adum masidi punjale na hairaga na moina hauriba poto under control da adum thamba yaraba poni haidana paba aduga awang poklandam da khwaidagi sigi lalobagi karigi sida kokchi isi maitai ga tangkhul ga pot naga haitare naga da amu khara kupthana yanga kanda tangkhul je chauba magi headache ne ba ngasagi India gi counter insurgency gi measures masigi operations dagi adugi angle dagi yanga ko matam da diche maram di kaigino haira kanda
naga haidana tawramaga su Nagaland da leiriba kaino mayam amadi NNPG gi da Naga National Political Group ki pota chatkre ayamba kambu somda loin chatkre adudagi amu achauba blog ama ZUF ki ama Jelarong jingi ama muk thokre chatkre aduna nakal amarom da Jelarong kambu dudi amu kaidori India government ka hujik pisto makha chathadana in hujiki marak sida rounds of talks hujik chathari Jelarong jingi issue mayam ama tawdana aduga somda phanayamna tawragasu NSN IM gi sel leiragasu NSN IM gi mapung oiba magi yanglen di tangkhul gi choba sini magi think tank tagi kari dagi leadership tagi kari dagi aduga hauji phawada phanayamna chahi hena 1997 gi August 1 dagi chatharaiba je huji chahi kuntha chudoro baje si phawada si je yanadadana khangdana makoina adum wari sana aga chu loisanba mangamdabagi masai Naga sovereignty ki Naga ki national flag ki kari ki sigi mayam jina lekhai ta bangam dana leibasida chauba stumbling block che aduna tangkhul jinga chi kedore sidai sida chauba blow ma pibagi tangkhul jinga chi chu mong bakhata na machet acha aduga aikhoi ki Manipur gi dagi yeng kan da chu tangkhul jinga chi politically yeng matam da sigi movement ki kari gi lalhobagi movement ki kari gi yeng matam da tangkhul ki unity gi makhoi gi unite koi lingjen mana si mayam no unari ni ngangnari neba ado sigi lingjen manaba ki pot se mapan thokna hojik si ke dor ge ha hello tabi tazari tazari ado hojik si tholaiba pot se kari no haiba matamda aduna sigi tangkhul jingi marak sida masi thawina ngarangi thoiba si larger game ama sagi plan amagi design amagi manung chandra haidana yeng baje macha outrightly madu chalamoi larger game amagi manung chalamoi na koina heta outrightly deny toba reject toba rule out toba yadaba pot ama adum pattern mayam amana thodong mayam amana thoeba adu ngarangi sida thoiba wari de kanino haiba matamda masai NSN IM gi achauba eastern flank kana khangna riji hojik NSN adum wari sanaril ba group sidagi masai combine toge haiba matamde India ga wari sanari sidagi chathare be chahi kuntha muk chatharak pasida wari sanarak pasida lekhai ma tarak ta basidagi masai gi yararoi haidana masai gi machigi Naga gi independence ki movement gi kari gi sigi port se makha thana chathauna bagi masida India ga sanari ba wari sida thajaba thamdaba thajaba ya makha thana thajaba thamba yararoi haidana eastern flank ki group se tawdana se eastern flank ai je maruina mapung oina Myanmar rom da chatkha kanda loina mak tawraga sagala kanda somda lei ba kambu ma adugi potuni lai se aduna hanchina luchingi ba group se sigi moigi hojiki leiba handaki makoina thorpa statement angalang thoidu handaki February 11 da 23 da 25 ta tongan ba NSN IM na thokiba cherol adagi tangkhul Nagalong na thokiba cherol hojiki oiriba Manipur gi phibam aduga kuki singa litan da tongraiba makhata na kamjong gi ukhul gi sigi bel cheta hojik tawraiba chi Imphal iska kampokpiga kariga sigi ukhul kamjong tainari ba sigi yamna maru oiriba mafam jing sida thograiba isujing hojik chathanaraiba adagi tangkhul jing takhaina bonarakpa madu tifel tawna bonabadagi hatnaba sunaba thongraiba mayam sidagi maduda common activities si punna adugi thajabadugi line sida asagi thabak sing asi tawnanaba honaba aduga adudadi punna thengnami wakhalon judani haibagi wafam ju thoi aduga makoi ji hojiki eastern flank ki NSN ki eastern flank ki hansi group ki kambu gi makoi kadar taruk si aduna Indo-Myanmar sida thole bo wafam amadi kaino haikanda Indo-Myanmar gi border sida ugi timber gi akoi aduga ate to business activities mayam ama akoi gi phataba akoi gi mangningai oiba activities mayam ama chathabado madu thingnana bagi namakta check tawna ruina ta makoi gi kambu ma kasong khulen tana ngasagi hongbai village hongbai khunji phawra kanda chakhiba matam sida makoi ji matam da keno thengna dana makoi gi second lieutenant Starling na luchingba kambu ma thengna bagi
wari ado wari watai je taunaraga makhoi je chatkhre makhoi je kasong khulen chakre makhoi gi thabak taunaraga kasong khulen dagi halakpagi lambi da halakpada amuk masagi hongbai jida amuk makhoi je amuk NSN IM gi kambuduna amuk matamdu dana second lieutenant mathonmi haiba ma yauna adagi ngasagi second lieutenant Starling hoi ke moi myam ga tawra amuk thengna ba tawbudu dagi parak tu dang ha wari watai adu da taunara kanda tholei ba wari di kaino hai kanda second lieutenant mathomina hai ji aikhoida hatlo haidana order pire ibdu hatlo haidana hatlo haiba kapudo makhoi jini haibagi wapam ama second lieutenant mathomina haidana kaino makhoi taruk dudagi mari je siraga ani amadi nathoga chengrabani nathokriba ani dudagi tholakpa statement gi mohongda ngasai haibagi wari ama leiri aduna sida makhoi keno du marai bak thire sire makoi mari si aduga nakala morom da mo makoi do ha nanabagi order NSN IM gi maikai dagi makoi gi GPRN gi maikai dagi jene headquarter gi thole iba serol sina mari ji makoi any group na traga faction na traga any group ta hojik lai riba yamna critical oi riba situation asida group amata da kano amata da kalo amata da sumaina faction da kaida na traga amada bo re khud thana bagi na traga ha na bagi order pi ki ba leite aduna karigumba toramba taragadi mado makoigi naga army gi rules and regulations ki matung ina pibam thokpa jairak pigani khotkani haidana thokpa adugi phanayam tawraga so duna ngarang nahan nungdang du makoi mari je hat adu dagi ngarang ayung nongalam dai dagi nongalap dagi mayam ji ungkhatna na chawatna raktana tawrpa sida poti tholei di gaino tangkhul manung da dum tangkhul ngasai NSN gi tongan ba eastern flank po hairo NSN GPRN magi auji wari sanare ba IM gi GPRN gi lehori ba port si bo hairo gi taunari ba mayam sida choi ba victim du di dum ngasai mapung oine puri ba tangul jing du gi marak to ne tangul miyam miyam ji ko gi kari haitare saw bodang khai leita bangai sawra kanda ngarang ji NSN IM gi mapung oina rung tangul region hai je chauba songi keno da leiriba Manipur om da leiriba sigi tangkhul gi whole result bel sida leiri sigi headquarter gum baneba magi office ai je tangkhul region gi je sidagi loina thoka deni adugi du miyam challaga na thoka da ngarang nung din da di mai thado ki bagi pot me ama lae adu sidai sida tholeiba poti kari gi no tholei isi jaigi conflict of interest hai tare conflict of interest ki pot am leibra masai gi sida pau da di thoine yauda bada ngasagi timber gi activities ngasagi Indo Myanmar border sida timber logistic tawbagi somdagi u puthok pusin tawbagi natraga topa koi gi unwanted activities business activities hai tare khudam oina illegal business hai ga natraga mangninga ba drug ki boy bi ai natraga na atop mayam am oi bi ai drug ki wadi nate other moina other business activities hai bagi port ama yauri sai aduna timber gi sigi yauri bisida swai sidai sida adugum conflict of interest sama group ani sigi marakta leirakpra ada gi fil gi level da sai gi timber gi potu kanana kangni hai ji loina maksi group sing si kano tawraga su magi tax collection gi kari gi moi gi revenue ji group sing ji gi revenue ji tana bona ba matamda sai gi hansi gumna thingnana ba tawriba control tawna ba tawriba check tawna ba hona riba timber do songi leiriba mathon mi hoina traga starting hoyi kambu duna di makhoina di permission piba makhoina di yaba kambu oiramaga di da conflict of interest adum leidoini adugumba gi pot ama yaubra haibagi wahang ju tiksi behind the news haigadra ajiki thona reba pot sidagi makhoi tharu ridu kari gino haiba matamda koi taru kasong kulen da salalu bagi maram do to check asagi timber gi amadi other business activities may am do Indo Myanmar border da tori basing do madu check tawna bagi thabani haiba ma asagi hansi group ki thole statement do the yauri eba aduna di adugi postu gi maru ai aduna madu da conflict of interest am laibra conflict of interest na hauji ji thola kan nakal amarom da di asagi sigi marak tasu magi yanadaba je leibani na magi tongan ba view haigadra magi vision je manarakta haigadra adugi keno ama leibani na adugi manadabagi tongan ba mieng manadabadugi khudong chaba laura kanda madugi do atopa machigi tangkhul lingjen manahning daba natraga nagagi keno je lingjen manahning daba
atop forcing the madu opportunity ama adum oineba adugi opportunity to exploit tawramo haning actually teba aduna yamna thiba thodokni haitare yamna samna haira kanda tension labada thoiba thodokse yamna laibak thiba thodokni aduga masigi se rik chawthortana masagi mai thaba khotpagi tawrise ado makhatana masi misi mina ate tokpa casualty thoktaba oijunu ana I maikaidagi jo thamningi aduga kari aduga aikoina sida understand tongminagadabadi hojikse loina mak tanghun boiro maitai boiro natraga se akoigi rongmai boiro lairiba akoigi kanglup mayam akoigi sahi sa kaya hinminadana akoi sida laiminaraba Manipur gi kanglup mayam se masi akoi sida wakhan taminaba aigi apikpo wakhalonda aigi kanglup khaki pot sida chatlakan sida di loina makse kainingai oiba aduga yeknabana khudong chaba lawgadaba phibamni hojik aduna sigi aikoina Manipur si hingminaba akoi sida leiriba kanglup mayam se hingminnadaba aikoigi leiramiba aikoigi geography na piba aikoigi nature na mahausa na piramba aikoigi Manipur gi phibam masina aikoi se amaga interdependent oina rakanda amana ama mateng panarga amana ama sawona rakanda chi punna hingminaba ga punna chawkhatminaba gi lambi duna tana atop upai amata leiro masi khandamina rakanda ai khaki oiba lanai gi ai akhuba miengda ai kanglup ki wakhandu thado kanda apunba Manipur gi wakhandu da khannabagi koi tanja ama pibani haina khalli aduna apikpo wakhalondu thado akanda tangkhul jungaire se pomai boiro de rongmai boiro maram boiro mau boiro chothe boiro sigi leidiba mayam se apunba Manipur gi miengda la kanda changi aduna sumba kanglup ki manungda natraga kanglup amaga yengthina bagi pot se koi thadok pot chumme haidana